Manipur Top Trending News na tungan-tungan reliable source sindagi lakot jaraga matam-matam gi oiba maru oiba i-pausing patukuna khanghanjari. Ahanbada Parliament ki Nongjumifam gi ahubu numita mai hokre Lok Sabha mari ga yeithoki Rajya Sabha da bill ama pass tauki. Lok Sabha gi Speaker Om Birla laukthoknaba BJP yauna MP chamaga nifuga manga na demand taukre. Rajya Sabha gi Chairman Jagdeep Dhankar laukthoknaba member humfu humdoina aiba cherol pisinkre. Julai kunga mathoi Mahausaagumna ngasi Parliament mifam haubugi pungpamda chap manana Lok Sabha amasung Rajya Sabha gi Nongjumifam chathaba haukrabasu opposition gi maikaidagi Pahalgam terror attack amasung Operation Sindur yauna laipak asida mayoknaba issue sigi matangda Sabha animakta pukatuna khanagadabani haina demand tawpadagi chumna charangabata natana House animak mai hauki Lok Sabha da opposition members singa mifam haupaga panthadana demand asi taraduna protest tawpadagi Henkang Mariakta House asi Ajon Tawrab matungda makataba mifam hayeng chathanaba lepki protest tawkiba members singi marakta Prime Minister Narendra Modi na House ta saruk yaradabasi Pahalgam terror attack ki matangda khananaba thawrang lakottabani haina maral siki adum oinamak Union Minister singi manungda Rajya Sabha da JP Nada amasung Lok Sabha dana Iran Rijijuna laingaki maikaidagi members singa pangliba khananainaba sing adu chathanaba thawrang tawri adum oinamak khananainabagi BJP sing adu Parliament ki rule gi matung ina tawgadabani haina phongdoki adum oinamak Rajya Sabha gi wahang paukhum gi matamda Ahmedabad air crash ki thawdoki matangda members singa hanglakiba paukhum sing Civil Aviation Minister K Ramohan Naidu na paukhum ki maana hai thawdo adugi chathariba investigation loira matungda Aircraft Accident Investigation Bureau na pirakpa final report na achumba paukhum oigani aduga bureau asina chathariba investigation asi yonglei melei naidana chatharpani haireduna final report pirakpa Hauba Ngaibiu Haiduna members in the Kenjinki. Amaramda Union Minister Sabananda Sonowal gi maikaidagi Rajya Sabha da pukalkiba Bills of Landing Bill 2025 House na khanar matungda pass tauki adum oinamak Shiv Sena UBT gi MP Priyanka Chaturvedi na karigidamak Ahmedabad land crash ki preliminary report mari lainariba bureau asina nongyai matung pung ani tarpa da puthokibano haina hangkibaga lonena thawdo adugi matangda marik chumba pawdam Yaude hiram asigi matangda Civil Aviation Minister Naidu na pakhum pami haiki charangaba marakta BJP gi MP Bajayant Pandana Income Tax Bill 2025 Lok Sabha da table tauki chahi humpu suraklaba bill asi matamda chunaba maongda semdopa mathau tare haiki amarumda Finance Minister Nirmala Sitaram nasu bill asi lepa asigi direct tax lagu matamga chunaba sem saba bill ni haiki adum oinamak Lok Sabha da opposition members sigi maikaidagi Pahalgam terror attack amasung Operation Sindur yauna tonga-tongan ba issue sing puthokuna khanagadamri haiduna akanba protest chatharpadagi Sabagi mifam makha chathana hayeng ayu pawba yithoki makha tarpada thokiba kuirabasu achumba asengbadi khangpham thokpra Manipur Human Rights Commission gi member khanbagi mifam anira kawbuda lakidaba okam ibobida meeting gi notice pikhiba natagana pikhidabra Julai kunga mathoi haukiba matamda thokiba thawdok wathoksing pungmak ayambana soibadagi accident dagi tokiba masing yamdabagi mathakta toktaba yadaduna tokiba tokhankiba thawdoksing oibana ngasi phawbada mirol asina puwari history bu maru oiba subject ama oina tamnabada natana akhang ai singna nainaribani maram asina haukiba matamda tokiba thawdoksing nainaraga thawdoksing adugi manungdagi tokhanpham thoktabadagi tokhan dabana hena phagani khanba thawdoksing macha khaina khandoktuna nainaribani maram asina ngasidagi chahi Nepalongi mamang kumja 2017 gi October 19 da Manipur laingaki Human Rights Commission gi chairperson khanabagi miyosing chairman tawnaba committee ama constitute tawe haiki order aduda committee asi Protection of Human Rights Act 1993 gi section 22 gi subsection amagi makhada governor na ayaba piduna sembani haiki committee asida chief minister na chairperson oiraga member singa Manipur Legislative Assembly gi speaker Home Department ki Minister in charge amasung Manipur Legislative Assembly ki opposition leader na oigadabani haiki Law and Legislative Affairs Committee na MHRC gi chairperson khanabagi miyosing recommend tawbugidamak committee asi sem haikrabagi tung June 2018 da matamadugi secretary law na committee asina MHRC gi member ani khananaba miyosing recommend tawnabagi meeting ama June 19, 2018 gi ayupung tara mathoy tarpada Chief Minister Secretariat ki office da pangthoklagani haibagi notice mathoki pauksi asina phangba notice adu assembly gi speaker amasung matamadugi lengaki opposition leader o ibobida address tawkibani notice adugi matuk ina committee gi members singa matam chana saruk yabinaba haiki adubu mifum asi pangthokani lepkiba
June 19, 2018 da matam adugi Law Secretary na atopa committee asigi meeting notice ama amuk thoki. Notice aduda June 19, 2018 da pangthokani semamba committee gi meeting adu July 3, 2018 gi ayuk pung 10 tarpada Chief Minister Secretariat ki office da pangthoklagani hairki. Ani suba meeting gi notice asisu speaker amasung matam adugi lenga ki opposition leader o Ibobida address tauki. Ani suba meeting notice asigi matung ina committee gi mipam adu matam adugi Chief Minister amasung Home Department ki Minister in charge and Biren amasung Speaker Y Khemchana saruk yatuna pangthoki. Adum oinamak committee asigi member ama oiriba opposition leader o Ibobidi saruk yakide. Matangsida laklibo hundi mifum adu pangthoknabagi damak anirak hanna thokiba meeting gi notice sing adu committee gi member ama oina saruk yakam thokiba opposition leader gi o Ibobidi kutta yohon kibra natragana yohon kidabra haibasini. Karigumba meeting asigi notice ta mahaki maming yawibanina mahakna meeting gi notice ki copy phanglabadi copy aduda mahakna phangle haibagi khuyek piba copy leibra haibasisu wahang ama oirakli. Thaudo asigi matangda pause asina makha tana hangba official document ta yumpham oiba pauna haibada MHR sigi damak pangthokiba meeting adugi ahanba amasung anisuba noticing committee gi member Okram Ibobida yahon kibra yaholagana mahakna receipt tawbugi copy leibra haibagi matangda RTI gi khuthangda hanglakiba wahang amaga mari lenena file tawkiba 1 April number 7 of 2025 ki paukum oina Law and Legislative Affairs ki under Secretary SPIO na tha sigi anida RTI application aduda pirakiba cherol amada mahakna RTI gi khuthangda hangingliba information adugi meeting gi notice phangadaba mioi signature yaw mari leinaba document adu could not be accessed in relevant file haina phongdokiba leire hari. Adum oinamak hiram asi matangda Manipur lenga ki Law and Legislative question gi maikaida asengba chumbasing soidana leremgani haina thajunari. Maraktana paw amada sexual assault chenaba naha ani police na fare July 19 Telo Maya Lekaida thokpa sexual assault ki thaudo amagi matangda police na Pokso Eki Makada Lokopa case amaga mari lenena Lekai asidagi Katimem Ajoy amasung nungada kameng khunjau dagi Mangsatabam Ajoy sahi kunga mathoi police na fare hari. Amoromdana Idina Langjingba Finance ki mathata supplementary charge sheet thangatkre. Prevention of Money Laundering Act PMLA gi makada Information Directorate Imphal Sub-Zonal na Langjingba Finance ki mathata Lokopa case ki supplementary charge sheet prosecution complaint ama special court PMLA da file tawkiba kalunena case asiga mari lenena idina assets tawkiba lupa ko amaga lak marfu tare rongi mamal oigedaba movable amadi immovable property singbu makhatana sis tawbuda ayaba pibinaba courta haijakre hari amoromda lupa crore 63.52 rongi changda idina asset tawkiba polam sing adu company asina namthak tarumlaba investor singa auction amasung loan ayaba mongda handokna bathabaksu maipana paikhatpa hawe hari. Idigi maikaitagi thadorpa cherol amada Manipur Police na Langjingba Group of Company gi Sansam Jackie amasung atopa official singi mathakta register tawduna lokhatpa case taretta yumphum oiduna directorate asina investigation chathaba hokibani hairi. M Jackie na luchingba company asina aranba mongda investment amasung deposit scheme sing chalaiduna investment singda namtha tawduna ahenba senfam phangani haina thajalaga yamlaba lanthum sing homjil lambani haiki. Case asiga mari lenena S Jackie Fare amasung mangondagi movable amasung immovable property gi asset tawre mahak amasung company asigi M Robindro gi mathakta March 2023 da charge sheet file tawkre amasung mari leinaba PMLA gi special court nasu makoi gi mathakta charge sheet frame tawkre hari. Case asida investor humfuna makoi gi lanthum sing handok hanbinaba court ta haijarkhibani. Court nasu March 19 2025 ta order ama piduna investor singi handokam tholiba lanthum singi matangda pause anida hongok naba khan kiba lairi. Hauji phawda court asida investor lising manga romna makoi gi lanthum sing handok hanbiu haijarakre hairi. Losrakata Manipur Top Trending News ku nungsibituna share amadi subscribe to bilang bagi damakta hanya itu thagapa pondok sari amadi lengko na miyang bese bato bangamba ojegi hajari.